इरैचासिंदगी इगी मतिंग निजरी इकान कानदना ममागा बाबागा मसा नमिनारखी ममासु लखिदबा था फारे बाबासु कैंसर नादुन हौजी हौजी रिम्स ता एडमिट तौदुना लैरी ई तोयना कापना ईगी अवाबा साउना मयोगरी मयामना ई पीबीबा ngambigatuba mateng pangbiningba leibiragadi haujuk rims ta pibina ba haijadi ahenba akupa marol khangbininglabsu hariba phone number 7085605273 da pau phobirangna ba haijadi Kuki Zo sangdokpada madol phoktribe MLA sing miyamna haksina lawgadabani kanglaipa India government Kuki militant singa Zo suspension of operation agreement say ama sangdorakpa matamda state asigi MLA singi maikhaidigi tumina lesinba madi miyam yenglaga masagi wakhalon ama phawa phongdokpa ngamdaba mute sing asigi matangda Manipur miyamna yamna haksina lawbo loina kupna khanthaba mathau tai haina RPIA Manipur state ki vice president sapamsa kanglaipa na phongdokri kanglaipa Kaishampat liba party asig office ng si pangthukiba pawga mifum amada sapamsa kanglaipa na hai English nga magasama pangi yangkhay ga mathoida CM kiba modification of schedule trap lista Kuki haiba kangloba silaitri yaudri hai na matamadagi minister risang kaising state assembly da phongdokraba matung karama government gi matamda Kuki sing amuhana schedule trap lista yarom kibano haibado miyamna thikat minabasangi Magna high political gave Kudung Saba Karakidamak, Yamna Taha na Sim Kibukila Holup, Mayamama, Ikan Kau to the Potoralaga, Miyanga Tanaram than Indiana Su sign document. Adumenamak State Assembly the Satna Roy Hino Ware Blokrava, Wapamagi Mayokta, Sataraku India government Gitabakta, Harautam Punduk Liba, MLA Masu Miyangi, Yanglaga, Masagi Wakolo Rama Pau Pungo Pungamdava, Muching Sigi Maramda, Manipur Miyamna Taretara Tona Kantaba Matautari, Mayamna Uning Tawni Hena Kankiba, Yumbi Yamabu, KG Oramadi, state government as take to na President Lakibini, Su Sangdohalapa, Miyangi Apampoidi, status the lady political parties in the Magi party, Lamda Masiki the Maktawada Pirep Sing Miam Colonel of Matamori, RPIA Gionadi, Manipur Gingamkai, Fuagan and the lady of Puru Kanglo Amata party is the Yoholoi. Europe Taraga su party is the Gitan Tokani Hanisu, Sabam Kanglai Pal and Fondoki. Bot Lai Subodagi, Sen Lai Sure Bimol. Tawal Lady Club Singamadi Mera Pibi Loop sing upon my body and Oidiva, Tawal upon my loop, Tal Gitaranity Subam Pokemon Taramasi, Tawal Asobokaitil Maka multipurpose community hall upon to create. Taram the inner Manipur parliamentary constituency MP Dr. Angumsa Bimoro Koizamna, Atoba Mitung, Tawal ASIG MLA Suori Bahanagi Minister Okram Ibobina Taramapu, Kangabo ASIG MLA Surj Kumar. Talgi advisor Konsa Michael Khabok SCG ex MLA Okram Ongbi Landoni Amadi MP Angomsa Bimol Akoizamgi Luenabi Taunauzam Oliviana Akanaba Mitung Sing Oina Sarugaki Tauramgi Sarugama Oina Talgi Tomi Sing advisor Singamasum Taupuramba Sing the Asamba Kudol Pidun Ikaikumna Budki Atoba Mitungi Warol Piradon Dr. Angomsa Bimol Akoizam Hakibida Equigi Steracy Bolai Subunataba Selai Subigi Laina Manari Sielbu Pirabdi Numai Capsuluro Capsule Mi Hatluro Hatle Awan Bairam the Mama Puraksi Harabadi Masigi Laina sitting out of Sangi Miam the Laina Asumutana Bohonabu Manipurgi Hausu Oidiba core issue the India Lebakshida Manipurgi Pida Sikarino Sterama Hibisikarino, Delige Impalga Lainari Bamariasna Karino Hiba Mamutana Kangbaduni, Indian Constitution status the P power and location, Sterama Oinakari, Nammi Habaduni Haikinisu, Pausta Pali. Numitarani Gimanuga National Highway the pre-moment Yahandra Vadi Lambi sitting Wiki Pirep Lauragani Te Susata, National Highway sing the Mitai Singna Satoksin Jahangada Bani Kariguma Yahandrabadi Kanglu Purup Amata National Highway Sing the Satpu Yaru Heavy Pide Pawa Lauragan Henny Imagi Meragi President T. Suzatana Fundokre Awang Sikmaikan Manopilup PPAM Amadi Imagi Merana Punasinduna Press Cup the Pantokiba Pogami Mamada T. Suzatana Makatana Hai Haukiba Kumza English Singaniga Kungo Humdogime Uhumdiki Horakip Lana Maramoraga National Highway Sing the Mitai Sing the Satokusin Yadana Laki Manipur Tangdura Taba Pibam Lady Haina Kodegi, say Sigi Mars Nippon National Highway Sing pre movement Yaragani Haina, Laptopulwina, Irang Toki, Madugi Matung December Marida Amuhana National Highway, Hangdoka the Vanaki, Ishagi Stitanding Tamnasapa Pangraba Miyamna, Karigidamak Prime Minister Narendra Modi Butaram Oklibano,
ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯏꯁꯥꯒꯤ ꯏꯁꯇꯦꯠꯇ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯀꯪꯂꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ ꯁꯔꯗꯥꯔꯕꯨꯁꯨ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯋꯥ ꯉꯥꯡꯊꯣꯛꯇꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯀꯣꯚꯔꯦꯖ ꯇꯧꯕ ꯂꯥꯛꯈꯤꯕ ꯇꯥꯏꯝꯁꯀꯤ ꯑꯦꯗꯤꯇꯔ ꯊꯥꯡꯁꯤꯜ ꯂꯤꯌꯟꯁ ꯂꯪꯉꯦꯜꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPF ꯄꯔꯁꯣꯅꯦꯜꯁꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯗꯨꯅ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯃꯨꯠꯊꯠꯍꯟꯈꯤꯕ ꯊꯧꯑꯣꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯔꯤꯐꯥꯏꯅꯔꯤꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗꯨꯗ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯆꯥꯎꯅ ꯃꯍꯩꯂꯥꯡ ꯄꯣꯛꯊꯣꯛꯍꯟꯈꯤ ꯍꯥꯏꯅꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯦꯇꯣ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯂꯦꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯂꯥꯟꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯄꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯣꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯆꯤन ꯃꯅꯥꯎ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯣꯟꯄꯨꯔꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯗꯣꯛꯇꯔ ꯀꯣꯁꯇꯞꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯔꯥꯝꯅꯒꯔ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨꯒꯤ ꯃꯃꯤꯡ ꯁꯥꯍꯖꯍꯥꯟ ꯆꯍꯤ 60 ꯑꯃꯁꯨꯡ ꯖꯍꯥꯡꯒꯤꯔ ꯆꯍꯤ 94 ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯅꯤ ASPꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯥꯍꯖꯍꯥꯟ ꯈꯨꯗꯛꯇ ꯁꯤꯈꯤ ꯑꯃꯗꯤ ꯖꯍꯥꯡꯒꯤꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯆꯠꯊꯔꯝꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ASPꯅ ꯍꯥꯏꯈꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛꯇ ꯐꯪꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯅꯧ ꯅꯧꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯨꯀꯤ ꯖꯧ ꯂꯤꯗꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13ꯒꯤ ꯑꯊꯦꯡꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯨꯀꯤ ꯖꯧ ꯂꯤꯗꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕꯁꯤꯡꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯖꯟ ꯑꯦꯛꯁꯇꯔꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯀꯦꯜꯕꯤꯟꯒꯤ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯁꯇꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯒꯤ ꯃꯇꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯇꯝꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯗꯨꯅ ꯒꯣꯔꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤꯕꯅ ꯑꯇꯣꯞꯄ ꯀꯨꯀꯤꯁꯨ ꯁꯁꯄꯦꯟꯁꯟꯗ ꯂꯩꯕ ꯁꯨ ꯆꯠꯅꯔꯤꯕ ꯔꯦꯁꯤꯗꯦꯟꯁ ꯑꯃꯗꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯇꯨꯅ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯖꯧ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ KZCꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡ ꯑꯃꯁꯨꯡ ITLF ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯨꯝ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯂꯣꯀꯦꯜ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔ ꯑꯃꯁꯨꯡ ꯌꯨꯠꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗꯁꯨ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯏ ꯑꯦꯂꯔꯠ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ